ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯇꯩ MLA 9 ꯅꯥꯒꯥ MLA 3 ꯀꯨꯀꯤ 5 ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯍꯥꯟꯕ ꯇꯥꯟꯀꯛ ꯑꯣꯏꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯈꯥꯟ ꯃꯥꯔꯀꯦꯠꯀꯤ ꯀꯨꯟ ꯁꯨꯕ꯭ꯔꯃꯅꯤꯌꯟ ꯚꯥꯔꯠ ꯃꯥꯔꯛꯇ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯍꯣꯜꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯒꯤ MPꯁꯨ ꯑꯣꯏꯔꯤꯕ BJP ꯅꯣꯔꯊ ꯏꯁꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯥꯇ꯭ꯔ ꯑꯅꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯍꯨꯝꯒꯤ MLAꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯇꯩ ꯀꯥꯡꯂꯨꯞꯀꯤ MLA ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TH ꯁꯇ꯭ꯌꯕ꯭ꯔꯇ, ꯃꯤꯅꯤꯁꯇꯔ TH ꯕꯁꯟꯇꯀꯨꯃꯥꯔ, ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯗꯥꯁꯥꯄꯝ ꯔꯟꯖꯟ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯊꯣꯛꯆꯣꯝ, ꯔꯥꯙꯦꯁ꯭ꯌꯥꯝ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯑꯃꯗꯤ KH ꯔꯘꯨꯃꯅꯤꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤ꯫ ꯅꯥꯒꯥ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯝ ꯅ꯭ꯌꯨꯃꯥꯏ MLA ꯂꯣꯁꯤ ꯗꯤꯈꯣ ꯔꯥꯝ ꯃꯨꯏꯕꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯧꯀꯤꯞ MLA ꯍꯥꯎꯈꯤꯂꯦꯠ ꯀꯤꯞꯀꯦꯟ ꯉꯨꯔ ꯁꯪꯂꯨꯔ ꯁꯅꯥꯇꯦ, ꯂꯦꯠꯖꯃꯪ ꯍꯧꯀꯤꯞ ꯑꯃꯗꯤ ꯄꯥꯎꯂꯤꯟꯂꯥꯟ ꯍꯧꯀꯤꯞꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯊꯥ 18 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯀꯨꯀꯤ, ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ MLA ꯃꯁꯥ ꯃꯁꯥꯗ ꯄꯥꯎꯀꯠꯄꯤꯗꯨꯅ ꯃꯤꯐꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ MLA 5 ꯈꯛꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯐꯨꯔꯨꯞ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯐꯥꯎꯕꯗ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯒꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯇꯩ MLAꯁꯤꯡꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡ UPF ꯑꯃꯗꯤ KNU ꯑꯅꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯖꯣ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯁꯤꯜꯂꯛꯄꯒꯤ ꯌꯥꯎꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯣꯏꯖꯔꯕꯁꯨ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯊꯥꯡꯒꯩ ꯁꯦꯡꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯀꯨꯀꯤ ꯖꯣ MLAꯁꯤꯡꯒꯤꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯟꯗ ꯑꯁꯤꯗꯒꯤ ꯁꯨꯛꯍꯣꯡ ꯍꯣꯡꯂꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯗꯨꯅ ꯗꯤꯜꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯁꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯖꯣꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯁꯤ ꯃꯤꯇꯩ MLAꯁꯤꯡꯒ ꯀꯩꯗꯧꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯤꯐꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯤꯌꯥꯝ ꯈꯪꯅꯕ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯂꯝꯃꯥꯡꯅꯔꯕ ꯃꯤꯑꯣꯏ ꯑꯃ ARꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯊꯦꯡꯅꯕꯗꯒꯤ ꯀꯜꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨ ARꯒꯤ ꯀꯥꯡꯕꯨꯅ ꯊꯦꯡꯅꯕꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯗꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯅꯥ ꯀꯩꯊꯦꯜ ꯃꯅꯥꯛꯀꯤ ꯃꯣꯔꯂꯦꯟ ꯚꯤꯂꯦꯖꯇꯒꯤ ꯖꯥꯡꯈꯨꯡꯃꯥꯡ ꯍꯥꯎꯂꯥꯏ ꯆꯍꯤ 25 ꯑꯄꯣꯛꯄ ꯆꯩꯇꯤꯡꯊꯥꯡ ꯍꯥꯎꯂꯥꯏ ꯀꯧꯏ ꯍꯥꯏꯔꯤ꯫